Hi मैम कम दो बिरी नुंगाइरमगने हाय जस खनसै अहानबा मक्तदा ओइ मितैना A to Z मनपुर सिनेमा केदेगी इकोंगना कुरिमजरी ngasi asi yamna nungai topic amaga loinana aikogi atomic gi matangda topic ama khak pujarai topic asi yamna mayamna khawrana ngaijarakpa aikogi atomic gi product sing asi karam kanda gi India da phangada gi habgi matangdani aikogi atomic gi product asi 39 product ka loinana aikoi India da 11 November 2020 dagi aikoi available oidore aduna posting asi laiba matamda kadi karamba aikogi point value haitare PVC port ama laiba matamda kya phangada gi aikogi India gi currency da 10,000 PVC na Indian currency da aikogi India rupee da lupa kya phangada gi habthi matangda details soina miyam da khudol tamjage video se hobdagi loyo foba ming tamina se hawrase khoina yanan bada pot asigi point value gi maramda khanglaga magi benefit asi lawnabagi damakta aikoina point value habasi hana khangnaba aikoina tausi aduna cell representative person habi PV habadi PV se point listing tarani mahakna minimum oina laigidaba point asi aduga mahaki 10,000 point asina akogi Indian rupee da haidi INR da habadi lupa listing amaga sangarungi lak point value asi aikoina hauji khanglabanina 39 item asida aikoina laiba matamda point value kya phangadagi amasung masina aikoida kyam kanabadagi haibasingi matangdasu aikoina pot asi kari kari no haibagi matangda hauji detail asu khaminarasi ahabada atomic da fam skincare set mathangda atomic toothpaste tube variant phangani mathangda atomic oral care system mathangda atomic hand soap mathangda atomic daily mask 3 variant phangani mathangda nupi singna yamna panaba atomic sun screen tube variant phangani mathangda atomic BB cream mathangda atomic healthy grow base SPF 30 PA+ mathangda atomic evening care set plus 4 individual product mathangda atomic hydra whitening care set mathangda atomic scalp care set 2+ individual product mathangda atomic hair and body set plus 3 individual product mathangda atomic sangmodern hair tonic mathangda atomic herbal hair treatment mathangda atomic hair essential oil mathangda atomic cleaning travel kit mathangda atomic da fam skincare travel kit mathangda atomic scrubber 4 piece aduga aroi bagi asina atomic stainless scrubber 2 piece ni hairiba item sing asi India da sukhoi shoidana 11 November 2020 dagi sukhoi panglagani marum aduna posting asi leibiraga potugi quality amasung songi benefit adu soidana amuktang sangeng tobiu aroi bada sene nasibu nungsibiduna subscribe like amadi share soidana tobiramu bell icon busu nambiramu atai atopa video sing upload tobra matamda adomna ihan hana yengbagi kudong saba du leinabagi damak thank you take care goodbye